KNA hatkhraba thiba khangdana leirakiba thadau lusingba jomhaugi haksang tureldagi phangle mamang tha August 6 state as santi amasung tangdu laitaba fiam puraknabagi damakta Imphal da laktuna maitegi CSO singa wari sanaki haibagi damakta kuki lal holup am oiriba KNA mayumdagi fakhraba matung thiba khangdana lakiba thadau literature society Assam gi chairman Nehkam Jamhau ngasi ayuk Assam gi Karbi Anglong district ki turel amadagi sina phangle kuki lal hubasing aduna tamthina ot nairaga hatkhiba oibana mahaki haksang saruk sing adu phibam yamna thina sokle hari pawasina makata na hairibuna thadau lusingba Nehkam Jamhau Imphal da maitegi CSO singa wari sanaki haibagi damakta Assam ta best tawba KNA na haukiba August 13 gi numidang pung 3 makhairom tabada Assam gi Karbi Anglong district ki Manja area da leiba Jonghau Beng da leiba masagi mayumdagi faraga pukhraba matung tamthina ot neiduna hatkhraba haiba khanglabasu mahaki hasib haksang adu mafam khangdana leirakibani thaudok aduga mari leinana Assam police na kuki lal hubasinga mari leinaba miyoi taruk phadun investigation satharakibani thadau singi identity yaunu proof asigi culture ga mari leinana kathokpaga loinana hotnarakhiba Nehkam Jamhau hatkibagi thaudok asida thadau lup kayana su yamna kanna yaningdaba phongdorakibani maraksida Manipur da sathariba su agreement asigumna Assam da ceasefire agreement ki makhada operate toriba kuki revolutionary army KNA ki maikai dagi mihat adu makhoi kedar singna sathakibani haina yajakhre adumakpu party ge ya bayawduna lup asi kedar kharna thadau lusing Nehkam Jamhau hatkibagi thaudok adu yamna kana yaningda phongdokre lup asi ki general secretary Elias Gangte ki maikai dagi mihat asida Samson kuki Jangpo hangsing mauning sithau Kakop lenthang amasung thangmai marko wa mioi manga sene haina phongdokhibaga loinana kedar sing aduna imenen oiba thong sathakibani adu bulup asigi maikai degi masigi damakta ayab pikhiba leikide mihar adu gi damakta KNA na moral responsibility lobaga loinana imung manungi awabada saruk yari loinana mihar asibu sathakiba lup asigi kedar manga party gi membership tagi suspend tawre lalhu lup asigi maikai degi law enforcement agency sing na mapung phaba cooperation pikani loinana lup asigi discipline amasung accountability asi hena mapangal karhan na bagi damakta review tawragani Thaudok asina maram organizational discipline amasung accountability da hena nungnangningai oire haibasi lup asina yajabaga loinana sigumba thaudok asi matung amuk hanna thoktanaba internal review sathragadi hai panbai abadi mihat asida mari leinana Karbi Anglong district police ki SP Sandip Saikyana KNA gi member yauna case asida senaba miyoi taru fare farba miyoi sing aduna makhoina mihat adu da sathakibani haina yajare haina media da phongdokhrabani kuki zo sing na khundari mafam sing da mitai sing chatok sasin tawba yaroi BBC Ministry of Home Affairs amasung kuki su militant sing wari sanaduna su agreement sahi ama sangdokhraba matung kuki zo council na NIS to Imphal Dimapur lambi da miyamna maning tamna satok sin tawba yanaba amadi nomagi tangai phadaba pot chai sing pusilakpaga mari leinana free movement hangdokpa yare haina dauthokiba satnabe yaro haina village volunteer coordinating committee na thador paserol amana hairi committee asina thador paserol amana hairi bana su sangdokna bagi damakta actions oina national highway to Imphal Dimapur lambi free movement hangdokpada yare hairi basina kalna mategi oiba ware oiba kan loina namasi akan mamong da condemn tawi hairi ba ware asi miyam na maru ena hojik thokliba kanglup ki irang asi hakthing na saitheng phangliba stakeholders singna Tana ramdana laukiba warep amani maram aduna hairiba warep asi satnaba yaroi kuki zo miyam gi separate administration pidri fawa kuki zo territory da maitei miyam sing da free movement tawba yaroi village volunteer coordinating committee gi maikai degi kuki zo council boycott tawre kuki zo council na lauthokiba warep asiga mari lena tholakpa phapate gi daita pumbal lup aduna pujagadabani su group sing asi kuki zo miyam gi mihat nate makoini India government ga su pek sangdokna bo warep lobada ikhoini yet palaite loinana su group singi damakta Manipur gi territorial integrity sagatna ba khanba tarba su hairiba warep adu kuki zo miyam gi political gi oiba apamba amasung apunba gi oiba warep nate maram aduna community asigi mei khuding na amat oina punsina aduna kuki zo miyam gi interest asinga na thabuk tawna ba su appeal tawi hairi Surasanpur da VVIP lakpada thadau ki identity losin ba yaroi Surasanpur district thasi ki tara humdoi da VVIP lakadori ba asida thadau culture gi dance po kuki culture and dance hain unna thawrang tori ba asi thadau community bu lan unna oibana masi yabangam lo haina thadau students association general headquarter gi wangang loi biki thadau na thadora pa serol amana hairi serol asina makata na hairi bana thadau sing asi masagi oiba culture and identity amasung traditional leijaba kanglu amani kuki culture and dance haiba leite kuki singna Surasanpur district ta VVIP lakpada utkadori ba asi thadau culture and dance ni any kuki tribe hairiba sing asi masagi ethnic identity leitaba kanglup sing ni thadau sing ki miyoi kaya ama kuki supremacist sing na hatkhiba leire handakta su thadau culture and society Assam gi chairman Nehkam Jamhau yauna hatkhiba gi thaudok leiriba sini kuki su militant sing na
thadaugi miyoi kaya hatkibagi thaudok kaya sing asida thadaugi miyam awaba kaya khangduna lagli Churachandpurda very important BBIP lakpagi program da thadau cultural ki asengba adu utkadabani thadau identity as official record public program oina sakhang bigadabani thadau sing justice amasung ingna sikna laiba pami haina serol asida palakli su agreement da yawri bahiram sing mapung phana chat hangani sarkar na hotnari basilamdam sida santi purakna bani CS Bharat Sarkar amasung kuki su militant sing marta su agreement sign tawna ki basilamdam asida ingta pahanjinna bani su agreement da yawri basing mapung phana chat hangani haina Manipuri Sarkar gi chief secretary PK Goyal na ngasi city convention da pangthok ki ba teachers day tharumgi sideline da pawmising hangkibu hangi pawkum da phungdokre lebak asigi president oiramba da Radha Krishnan ki mapok kumun gi mari lenin ngasi lebak sin bathung pangthok le teachers day gi tharum state asigi oira Manipuri Sarkar gi Department of Education Higher and Technical Education Adult Education amasung Sinduna state ki thakta Imphal East ki Palace compound le city convention center da pangthokre tharum aduga mari lenin national teachers award ki ghari upper primary school gi oja toijam masasana aduga state teachers award 2025 tana high school amasung upper primary oja nipan da piki award asem momento citation amasung case award sing yauri university and higher education ki oina Manipuri state award for educational excellence 2025-26 ki best performing college standard college Waikomani girls college amasung Manipuri college na mathang setna han bani so amasung hum suba mana phangki tawram aduga mari lenina chief guest oikiba Manipuri Sarkar gi chief secretary PK Goyal na haikibada sahi asigi oina mathauda katok tuna thabuk tawbugi damakta national amasung state ki thakta award phanglaba oja sing asigi mafam da thagatwa phongdorakli oja sing na society asida lawriba thawdang asi chawi oja sing na mahi tamphum sang sing da classroom da lawriba thawdang kaya asina afaba mahiroi kaya ama puthokpa ngamgadoribani oja sing na mahi masing gi lamda lawriba thawdang asi asuki matik chawi oja sing na mahiroi sing da motivation amasung inspire tawbana afaba mahiroi kaya ama puthokpa ngamgadoribani hairi tawram aduga sideline da pawmising na hangkiba amaga mari lenina chief secretary PK Goyal na phongdokibada ngarang Bharat Sarkar state government amasung kuki su militant sing ki marta su agreement sign tawna sahi ama sangdokiba adu lamdam asida ingta pahanjilana nabagi damaktani su agreement da yawri wafam sing adu mapung phana san hangani sarkar na honari basing asi lamdam asida santi tangdu leitaba amasung chawkhat purak nabagi damaktani su militant sing aduna agreement adu da yawri wafam sing adu ngak nasat kadabani lamdam asida ingta pa amasung santi leiba haiba sisu miyam gi apambani haiki national highway hangdokna basu sing gi district sing Tampak ki district si gilo na bada hujik lai riba buffer zone asi santi amasung tangdu lai taba phibam purak na ba makhata na thamki kani haina kuki zo council gi maike digi phongdo ki ba duga mari leina na hangki ba amada chief secretary asina makhata na haiki bada tawgoda basing adu di agreement adu da in written oina yawri bani panghai ta haibana di yaroi haiki Manipur gi ngamkhai kaina ba India government na sinba lalongni Haukiba sai 2024 ki February kunga mapanda su suspension of operation ki matam loikraba matung India amadi kuki militant group sing su ki matam sahi amaga amuk sangbogli ba asi Manipur da kundamine ba kanglup masen nungsina dana ba amadi Manipur yang khui kaina ba India government na sinba lalong ni haina kaksing district united clubs organization na press ta thador posterol amana hairi organization asi ki general secretary Tilki maitai na kuyak pi duna thador paserol sin hai Manipur da kundaminer be naga maitai pangal na singba purup kaya si kanglup ki irang kaya thokan dor Manipuri asi maset tana ba thugairaga muthatna ba hona bani Manipuri praja kudima ki lifeline oiriba national highway sing su militant group sing na phonga paisa khaibu lut tawba loina na passenger amadi driver kaya gi punsi temsin nakrabani hairiba national highway sing dagi su militant sing na phongna paisa khairiba si India government amadi Manipuri government ani makna khangna yengduna adumuk lagli hairi serol sin hai masigi mathakta su gi marumda Manipur gi umang wamang sing kaya kokthok tuna paksana popi thanduna haurokliba tungi yumbi kaya fatrabani sadrok pijiduna sum saraba Manipuri khunai ama India government sathaduna lagli hairi sugi matam sangdok ama Manipur thoklebe irang asi loisile amadi free movement fangle haina Manipuri miyam da India government nam thakilang thaklibasi handokadabani amadi India government na Manipuri miyam gi right matuna third class citizen amagi thakta thambiribasi Manipuri amadi India government ani na Manipuri miyam khuding the Indian constitution na guaranteed tawriba rights protection privilege amadi protection phanghangadabani hairi aduga mathangi update asidi kanglai pak yapun mukholau dugi lokhacharke KNA gi chief ama junta gi khutta sikhre location Sayan region aduga mathangi update asina PDF ani asi sagang Burma da junta ga khuthok na bada sikhre hairi